World biggest election India 2024 Laksabha election gi first phase voting ngarang irai solution kre rajya kunmathoi amadi union territory singda total seat 102 da voting complete oikhi vote thata ki bagi chang average ta 68% ni aduga 2019 dagi 1% vote leak na handak na casting oikhi 2019 da first phase ta 91 seat ki voting oibata 69.43% cast tauki bani Ngarangi phase 1 gi total 102 seat asida BJP na 40 seat DMK na 24 seat aduga Congress na 15 seat ngamkhibani 2019 gi result ki matungina handaki di khangdri handak su high ribat seat singa se mainly party ahum sigi candidates na angambani other party kharasu yawi but masing leki Rajya kunmathoi asidagi rajya mari da khwaidagi hena vote cast tauki 80% hena Punumaktagi Laksabha na hena vote cast tauki aduga Laksabha ta 83.88% masigi matungda Tripura da 81.62 Bengal da 80.03% cast oiki aduga Rajya Tara Tarukta 50 dagi 80% gi manungda vote cast oiki aduga Bihar khaktani khwaidagi vote leak na cast oiki base only 48.88% khaktani Rajya kunmathoi asigi manungda two states Bengal amadi Manipur voting gi matamda khatna chaina pathokre Arunachal Pradesh amadi Sikkim Laksabha gi voting ga loina na Vidhan Sabha gi vote yausin ki report sing na asumna hai Bengal amadi Manipur da yam tension oina kre khatna chaina ba plus EVM mai tha pawdi yaukisin West Bengal gi Kuch Bihar da BJP amadi Trinamool Congress gi workers sing gi marakta phuna ki amadi vote pifam ta Auna thina bathoki manung the agent sing su khatnarakhi phunarakhi masida asok apan su thoki vote ki numit mang da su khatnaki Trinamool Congress amadi BJP workers tingi marakta vote matamda amati vote ki campaign taw matamda yam toina Bengal asida khatna chaina bagi thodok report tor khre Manipur ki mafam karada khatna chaina bagi wafam thokre Manipur da su thokiba thodok miyam na khangdaram lagani EVM thugai khaiba innaba kaunaba saunaba yaukre public kaya gi demand ni khulai paibusina akan bana vote mangjorona atopagi thathakiram le haibagi voting chatharingai Bishenpur district ta firing oibagi case thokki Manipur gi Lok Sabha seat ani outer Manipur and inner Manipur da in khotna ba khatna ba thokiba maramna outer seat ki damak mafam kharda repolling oibagi wafam lai Yamna interesting oibawa amana Nagaland gi district tarukta vote zero cast tauki district Longlang amadi Twain Sang Asomda asini chingba district asida masigi district singa se East Nagaland gi district ngaktani punna tarukni makoya se new administration demand tawduna lerakpani aduna vote boycott tauki Information amana high first phase ki 102 seat asida party makhal mathel ki candidate singna lepna ki masida total male candidate 1491 ni aduga female candidate na 134 ni second phase 26 April da oini total voting ase all India da 7 phase ta complete tawgani voting oigani aduga first June da masi complete oidorini 4 June da result oibage ofam de report amana amuk high total candidate 252 gi mathakta criminal case leiba ngaktani aduga 450 candidate haibdi 28% crorepati ngaktani aduga candidate kharana sen paijadabani hai aduga candidate kharana lupa chahum dagi lupa chama mukta makhoi gi lanthum leijai haina saktak pe yauki hairi